Manipur ki inner amasung outer parliamentary constituency ki MP ANINA state Asida Houjik Thokliba Irang Asigi Marik Chumba Wapham Shing Parliamentar Pukhatpiyu HAINA THANGJING YAGEIREL MARUP MOIRANG ki secretary SOMORJIT na appeal TOURAKLI Wapham masingarang MOIRANG da leiba tongan basi so sing mampil MOIRANG Kemkal Ibudau THANGJING Pana MOIRANG THANGJING YAGEIREL MARUP KG MOIRANG Kangleirol Kanbalup Historical Heritage Development Organization Machal MOIRANG Youth of MOIRANG Khambathoibi Dance Academy amadi tongan balup ki mihut sing yauna pangthokpa paugi mifam amada mahakna phongdokkhibani paugi mifam aduda somorjit na hai handak pangthokkiba lok sabha mikhalda miyamna khwaidagi fare haina khankiba mihut anina Houjik Thokliba Parliament session asida Manipur gi Wapham Marik Chumna Pukhatpiyu maruaina illegal immigrants sing listing amaga chamapan yankhai mapanda ngakpigani listing amaga chamapan yankhai mathoi da base year oiba NRC gi makhada deport tohonba kuki lalholup singa chatnariba su lawthokpa amadi kuki amasung any kuki tribe sing ST list gi lawthokna ba hotnagadabani chathariba parliament session asida Houjik fawba warishin purak pangamdana leidiba Irang Asigi warishin puraknaba MP ANINA akanba pressure PBU Manipur gi MP ani asigi manungda outer Manipur parliamentary constituency asida maitai amasung atai purup kaya yauribani laibak thibade outer Manipur gi manungda yawba maitai singdi masagi hak amata leitabaga chap manari maruaina maitai purup ki miyoi sing vote thadaba yaraga mirep oibadi yadana leidi constituency asida leiba maitai singi hak leitabaga manabagi khudam ama hairaga de handakta Jiribam district ta nauna thorakiba Irang asida outer Manipur gi MP na wahai amata phongdoraktaba sini maramaduna Jiribam district ki awana taraba miyamgi damak akan mamiyeng changba mathau tai haina somorjit na makhata na phongdokhi Manipur ki chatliba haibadi outer ki candidate parliament ki members singsina parliament ta Maitai amadi tribal ki toidok pakhenaba ki wafam si tokthokrakanda maitai praja sing haibadi mabu member amoina khanmada saruk yaiba praja sing sigi akoi gi hak makoi gi tantham tokpa demand sing dugi dilai thokradana makoi si voter ni haiba Indian citizen amani haiba gi right phawda kaita khangandana lai haitare sigi chap chap praman haiba bu hajik jiri de thoiba thodo wa thoksi gi matang da mamang da BJP khangde Congress khangde ka gi MP singnasu outer manung da lairiba voter singchi wahan thok kaimta laitana handa khajik thoiba ji da thoiba thodoksi gi matang da mamang gi MP khangde hajik nauna khallaba Congress ki MP khangde sinang asi phawda koi mitai praja ji da laijariba misam singchi gi damata karimta haidoktana lerpa koi karimta masagi ba mot phau phongdoktana laiba base ai koi ji da lairiba mitai praja ai koi gi damata di khwadi gi laiba thibani